19 Suba Lok Sabha gi Mikhal Pangthoknaba Sem Saba Haukhre. Election Commission of India na lauthokibagi matung ina listing ani kunmari gi Lok Sabha gi election asi tangkak tare thokna pangthokani. Ahanba tangkak na April thagi tarik 18 dani aduga aroiba haibadi tare suba tangkak asina June thagi tarik amadani. Ahanba tangkak asida punna constituency sama ani oiduna khwaidagi yamba constituency da vote hadanagani. Tangkak asida punna state kunmathoi konsingani. Tare suba tangkak asi loiraba matungda apunba constituency samngani phumari gi mihut khanaba election asigi vote hadaba loisingani. June gi tarik mari da vote masing thigani. Sadharan oina constituency amagi vote hadaba si nongmatada tawi adubu handaki election asida sab manaba constituency haibadi Manipur gi outer constituency di tongan ba tarik ta vote hadagani. Ahan ba tangkakta Manipur gi inner constituency amadi outer constituency gi saruk khara thadaraga lemhori ba saruk khara na ani suba tangkak haibadi April gi tarik 16 ta thadagani. Masigi phibam asi haujik lairiba Manipur gi rajniti gi irang asiga mari lenana lokhalakpa thorang amani. Ahan ba tangkak ki notification March 10 da thokre. Notification asigi matung ina nomination gi March 13 ta aroiba numit oigani. Aduga mathangi numit March 19 da scrutiny pangthoklaga mirep se lokthokpagi aroiba numit na March 13 na oigani. Manipur da ahanba oina notification asigi matung ina inner amadi outer animaki nomination scrutiny amadi mirep se lokthokpagi tarik chap manaragani. Election haibasi democracy gi ahanba khongthangni amadi Republic India gi yumpham ama oiribani. Maramasina election asigi damakta India gi miyamna tongan ba hiram singda midyang singda nainaba khanaba haunakre. Adugi sumathakta political party singna makhoi gi mirep sing mathang lauthokna duna makhoina election asida miyam gi pukning singsinaba hotnaba haukre. Manipur da su election asigi sem saba haukre. Apunba Manipur gi mising gi sada humbudra ma thoiromna voter oiba election asida apunba voter masing asi lakun lising kuntaruk chatruk kulhumdoi ni. Voter tongan ba mafam singda miyam na masagi mihut khanba ngamhanaba amadi pangthokadoriba mikhal asida aki akhang yawhandanaba amadi nampu hapu tawhandanaba Manipur da ECI na sexual thorang kaya lokhatkre. Masigi manungda haujik lairiba Manipur gi phibam gi yenglaga mayum thadoktuna lairiba voter singi damak tongan ba thorang kaya lokhatkre. Makhoi gi damak special polling station punna Marpudra mari hangdokani. Masigi manungda inner constituency gi 18 aduga outer constituency gi na 35 ni. Masi mayum thadokuna lairiba voter singsu makhoi mihut khanabagi hak amadi tanja manghandanaba lokhatpa khongthang ni. Masigi mathakta ahal laman people with disability na singba miyoi singi thoidokpa thorang lokhatuna mipung khudingmak election asida saruk yahanaba honari. Ningsingba yai apunba people with disability voter asi lising tara mari chani humpu mari ni. Handak ahan bo ina vote hadagadaba miyoi singi damakta su thorang kaya lokhatpa inot piba kaya amasu lokhatli. Madugi manungda quiz, lecture, booklet pahanbana singba kaya school college singda sathariba si singthaba yaba amani. SWIP haibadi Systematic Voters Education and Electoral Participation gi program asimak panba yai. India pumbagi tawgadoriba election asida tongan ba khudongchadaba kaya lay. Masigi mathakta lam gi oiba khudongchadaba kaya amasu lay. Khudingmak asi layduna su election asigi damakta Election Commission of India na makhal makha kaya gi thorang lokhatliba asina voter ama phawba sitha haudanaba honari haibasimadi mayak sengi. Manipur da election gi ipom asing asi phawbadi namely adubu miyam gi marakta karamba party natraga mirepta makhoi gi vote pigadagi haibagi khanaba amadi makhoi gi aningba phongdoknaba khara uragasu paksana election gi wafam asi khanabadi udri. Masigi oiba yaba maram amadi political party singna makhoi gi mirep laukthokpa asi khara tapkhiba asina oiba yai. Adugi sumathakta pangthokadoriba election asi haujik lairiba rajniti gi irang asigi manungda oibanina miyamna tongan ba awaba mayoknariba asina sumaram ama oiba yai. Adubu ngangnariba wafam singi manungda election asigi asoba isu asi Manipur gi haujik oiriba phibam asi oiri. Hanagi election singda saukhatpa naharol gi thabak phangdabagi samisana singba oikhiba aduga manadana handakti Manipur gi oiba rajniti gi irang asina oiri. Santi hanjinba amadi Manipur kanba haibasina hena mangjil thaba isu oiri. Irang asina purakpa sel thungi samaisya mayum makaida hanjinba phangdabagi kangaunharaba miyamgi wafam kaya asina election asigi mayol oibadawna tawri. Political party singna election gi thabak thorong kaya paikhalakpaga tongan ba isu khara tholakhigani haina launari.